ꯌꯥꯝ ꯆꯤꯡ ꯑꯣꯏꯕ ꯀꯣ ꯌꯥꯏꯃꯗꯤ ꯑꯦꯃꯤꯂꯤꯅꯤ ꯀꯣ ꯊꯝꯒꯣ ꯀꯣ ꯑꯦꯃꯤꯂꯤ ꯂꯥꯛꯀꯦ ꯍꯥꯏꯔꯣꯗꯤ ꯌꯣꯄꯥꯛꯅ ꯌꯥꯟ ꯌꯥꯀꯗꯕ ꯂꯥꯜꯂꯛꯁꯤꯕ ꯃꯌꯨꯝ ꯁꯥꯔꯤꯕꯅꯤ ꯑꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃꯅ ꯑꯗꯣ ꯀꯨꯀꯤ ꯃꯌꯥꯝꯅ ꯆꯍꯤ 3 ꯆꯨꯞꯅ ꯃꯩꯇꯩ ꯆꯠꯍꯟꯗꯕꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗꯗꯤ ꯀꯩꯗꯧꯒꯦꯕꯨ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯃꯤꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯃꯤꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯒꯃꯦꯟ ꯄꯥꯏꯔꯤꯕꯁꯤꯒ ꯃꯥꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯊꯔꯨꯝ ꯑꯃ ꯇꯧꯅꯕ ꯃꯥꯟꯕ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯏ ꯁꯤꯃ ꯅꯝꯕꯔ 1 ꯀꯣ ꯑꯩ ꯈꯔ ꯌꯥꯝꯃꯤꯀꯣ ꯑꯩ ꯍꯥꯏꯗꯣꯏꯁꯤꯡꯁꯦ ꯏꯁꯨꯁꯤ ꯌꯦꯡꯁꯦ ꯃꯦꯟꯅꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯒꯃꯦꯟ ꯄꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯈꯦꯝꯆꯥꯟꯁꯤꯅ ꯑꯦꯃꯤꯂꯤꯁꯤꯡꯁꯤ ꯃꯥꯅ ꯗꯤꯚꯥꯏꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯈꯛꯁꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯂꯥꯛꯏꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯦꯃꯤꯂꯤ ꯃꯔꯛꯁꯤꯗꯁꯨ ꯃꯥꯒꯤ ꯃꯤ ꯑꯩꯒꯤ ꯃꯤ ꯀꯥꯏꯅ ꯈꯥꯏꯅꯕ ꯄꯣꯠ ꯑꯃꯈꯛꯁꯤ ꯃꯅꯨꯡꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯁꯤꯃ ꯑꯗꯒꯤꯗꯤ ꯑꯅꯤꯁꯨꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯤꯁꯤ ꯑꯩꯈꯣꯏ ꯑꯦꯃꯤꯂꯤꯁꯤꯡꯗ ꯍꯥꯏꯅꯔꯤꯕ ꯃꯥꯏ ꯋꯥꯈꯜꯁꯤꯡꯅ ꯍꯥꯏꯔꯤꯁꯤ ꯕꯤꯖꯦꯄꯤꯗ ꯚꯣꯠ ꯂꯦꯞꯀꯅꯨ ꯁꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯍꯥꯏꯅꯕꯒꯤ ꯄꯥꯎ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯂꯝꯁꯤ ꯃꯐꯝ ꯆꯠꯂꯨꯕ ꯃꯌꯥꯝꯁꯤ ꯃꯊꯪ ꯃꯊꯪ ꯆꯠꯅꯔꯛꯄꯅꯤ나 ꯑꯗꯨꯝ ꯈꯪꯕꯗ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯕꯤꯖꯦꯄꯤꯗ ꯚꯣꯠ ꯂꯦꯞꯄꯒꯗꯤ ꯚꯣꯠ ꯄꯤꯔꯣꯏ ꯐꯅꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯝ ꯚꯣꯠ ꯄꯤꯔꯣꯏ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯚꯣꯠꯀꯤ ꯃꯇꯝꯗꯤ ꯃꯤꯈꯜꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗꯤ ꯅꯛꯁꯜꯂꯛꯑꯦ ꯀꯣ ꯅꯛꯁꯜꯂꯛꯑꯦ ꯊꯥ 6-7 ꯉꯥꯏꯁꯜꯂꯛꯄꯁꯤꯗ ꯃꯁꯥ ꯑꯦꯃꯤꯂꯤ ꯃꯁꯥꯁꯤꯡꯁꯤ ꯕꯤꯖꯦꯄꯤꯗ ꯂꯩꯔꯒ ꯚꯣꯠ ꯀꯥꯒꯗ꯭ꯔꯥ ꯀꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕ ꯑꯃ ꯁꯨꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯃꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯀꯣ ꯑꯗꯨꯒꯤ ꯃꯃꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤꯁꯤ ꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯉꯁꯥꯏ ꯀꯩꯅꯣꯅꯁꯨ ꯍꯣꯁꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯗꯨꯉꯥꯏ ꯃꯅꯤꯄꯨꯔꯁꯤꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯄꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯥꯗꯕ ꯑꯃ ꯂꯩ ꯃꯤꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯁꯤ ꯒꯃꯦꯟ ꯑꯃꯁꯤꯗ ꯄꯦꯟꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯕꯤꯖꯦꯄꯤꯒꯤ ꯒꯃꯦꯟꯀꯤ ꯃꯇꯝꯗ ꯊꯣꯛꯄꯅꯤ ꯑꯍꯥꯟꯕ ꯊꯣꯛꯄꯁꯨ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯁꯤꯗ ꯂꯩꯔꯤꯁꯤꯗ ꯄꯦꯟꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩ ꯄꯦꯜꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣ ꯁꯝꯅ ꯑꯃꯒꯤ ꯃꯄꯩ ꯐꯥꯎ ꯑꯩ ꯄꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯣ ꯑꯗꯣ ꯄꯦꯟꯗꯕ ꯂꯩꯕ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯦꯟꯗꯕ ꯂꯩꯔꯤꯅꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯦꯟꯗꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯑꯗꯣ ꯈꯤꯇꯪꯗꯗꯤ ꯃꯗꯨ ꯐꯍꯟꯅꯅꯕꯒꯤ ꯏꯆꯝ ꯆꯝꯅ ꯃꯥꯅ ꯋꯥꯔꯅꯤꯡ ꯑꯃ ꯑꯦꯃꯤꯂꯤꯁꯤꯅ ꯌꯥꯏꯃꯁꯤꯅ ꯋꯥꯔꯅꯤꯡ ꯑꯃ ꯁꯨꯝ ꯇꯧꯕ꯭ꯔꯥ ꯀꯣ ꯁꯤꯒꯤꯁꯤ ꯈꯔ ꯊꯕꯛ ꯈꯔ ꯇꯧꯕ ꯐꯩ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯁꯨꯝ ꯈꯟꯕꯩ ꯋꯥꯅꯤꯀꯣ 3-4ꯁꯤ ꯊꯣꯛꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯀꯩꯅꯣꯒꯤ ꯂꯤꯗꯔꯒꯤ ꯃꯥꯌꯣꯛꯇ पार्टी मायोक्ता गवर्नमेंट की मायोक्ता अखोगी वांगांगबसे अखोगी कनोना अखोगी ऑनरेबल एमएलए खेमचानसिना कनो सॉरी कनोना याइमसिना सुसिंद्रोना अहानबनते को होगे खांगे अखोगी कुकी की एमएलए तरान लौगिबो वारे पाउलिना हाउकिपना ngangiबो वा मयाम मणिपुर थुगाइना लबगी वा मयाम अमा देन अदगिदि कदोगेबु मणिपुर थोइबा कांगलुकी इरांगसी इंसल लग थोको मानबो वाफम मयाम मा यावी अदो कनाम कैम हाइथि पार्टी प्रेसिडेंट जो हाइदे मतमदुगी चीफ मिनिस्टर जो कैम हायरमदे मयामगी थमैदे करी फावगिगेबा ngasi मई हौना चाख्रिबसे मुई कनो यावरिने मोइन ngangiबो वादुगी कनो यावरिने को अदो बीजेपी ने करी वाइब लौगी अन पार्टी की स्थाई ते करी वाइब लौगिगेबा अदो वगदी आइदी अखोगी याइमना हाइतारेको सुसिंदोना हारिबो वादो आइदी कैम काइगिनो वादु मान हाइदु येंगरगदी बको होजे अखोई फिल्म फते मान फोंदरक वाने फते लुट यागदरो अखोई मयाम ले खंगिसदी मणिपुर की मयाम पुन मन खंगी होजे गवर्नमेंट मा लेइबा गवर्नमेंट सिना लोई तौ मोइसु खंगी अदो मियामगी पेरनबा लोई तौ मोइसु खंगी अदो माना होनबदी मासो अदुम होनरगसु मियामना पांबा थाक अदुमक्ति होजपुक्ति यौदेदना खितलोसु होजिको ममी खतस ताबदुदी तातादम तवेबको अदुगी पोतुगी मतांगुदा पोटसे पलकपने नत्रगदी मासु फना हाइसामनी होजिक्ता बुरका गदा कारोइद्राइना खंबा एमिली मयाम यावनिको खंगको नहा मयाम थरकदोनी होजिक इशू अमा फुम्मग लेबा देन अब अखोई मणिपुर थोइदबा थोदोक वाथोक मयाम अमा थोराकादा आई गवर्नमेंट की एसिमेंट करिनो उतोइसे am हायौने सही मंगा सिद गवर्नमेंट से एसिमेंट जे करिनो उतोइसे अदोगदी एमिली सिंसिना खरा हायपजे बुक्ति आईदी चुम्ब्रा सिनी अखोई अब खली एमिली सिंसी कमाई तोजानो मोय तुमिन पलेन लेसिबो खलेबको आना सरसु दिल्ली सरसु तुमिन लेबा स्वाइदा तौरसु तुमिन लेबा
ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯄꯠꯇ ꯑꯣꯏ ꯂꯩꯇꯥꯔꯒꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤ ꯂꯩꯒꯦ ꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯂꯩꯒꯦ ꯁꯤꯅꯤ ꯁꯤ ꯌꯥꯗꯦ ꯀꯣ ꯑꯗꯨꯅ mana haibada hoi khange government haiba ama ko government haiba lei adu then party do koi party ki line da la ka da MLA haiba mung lai nadra government amana to ba thabak khudimak sing se MLA khudimang na koi ki khang haiba leiti adu then adagi di government si kaino government kana na pu ya ka da MLA pu na te sagopati sagoli yai koi khang da moi na lu sagol ga pail na to sagol pagi di moi sagoli ado karam mi da sagoli na haiba di mu masana lepcha ga da na to adu pora ma langani mai ke di government na sidi ka do bu magi council of minister na salai bani moi na logo warep tangai phadaba lerega di party ki emulation si khang na bagi da makta mayam pun thabak tong na bagi ado moi ki toina meeting adum phamba kai di tham da amura phamba anira phamba nawai mamang mayam phammi phamba ga moi ki da lei di pen da du kari no nungai ta bana kari lege ado mayam si pulaga na kari to bu yage se masi am toina masi ki meeting ma tong ba tangai phade ba ho khang na mayam pun mo yo emulation ji macet tarak padona den adagi di mayam na maro ma sunna kan da yana khada toroga nakung da siron toroga BJP da mirep oiranu sum haina ko matam sida emile mayam si tong hung da bango bugi ngor puri pot ama khse ko ni sta u fangi sine ko aduna masi akanda akoi honorable chief minister na tasan ba masak mayam punna tasan bam changi sumba luru ba tanpham sida no na fal photho ma thok se yam phajdi nadra phajdi adu nang na penda badu karino gashi ko adagi dan MLA amagi marakta leba crisis or MLA amaga minister amagi marakta haina ba tana da bagi mayang khamyangoni hojiki khoi MLA sidi gunda ngakani do masi wala de ko ay gunda ana mi pha phada ba de ko mana ningba kha tawya da bagi su wala ko le bayai ama tor bayai adu gudu kadoge bu phajana phamin naraga phataba su masa afaba su masa nitra phataba isa phatte khambadu isa du aina har kadro kana hakke tagine daine isa phatte khange mayai ka ba sinjak sai khange adu sa no haiba su yadre adagi di kamai to gebu akoi ki pasha hura le khange adu sa na bagi damakta da jati bu crime mayam ma tawe ju khange adu ai yo pa pa ra isa du makku nang le ga pithilum nang na yo pa na yan ja ka do isa na pa do bo aduna moi manung gi poto ma pan thok poto ne ba akoina nungai jerisina yes moi nungai ra moi ko akoina nungai ni di kai na kanda democracy si di kai na kanda miyam gi kholau se miyam na kari law ge se MLA du na khambra khangbi di bra MLA su du na moi pung da kari phawr ge se ko ye ka da speaker ge thamoi de ka long phawr mi man hai du ure dana ko sangai phau lan ba ya da ba hai ko yes hai ko ai kharom da na ke dore kaksi la kai lan ya di hai ko hai dro sigi wa hai se kana na hai ki ahan ba be careful listen ko with chief minister oiriba why kem san se mana cabinet minister ama oinani yai madi emili ni ko thamgo ko cabinet minister ni oido adu mana kari hai kanjida akoi gi sigi government se shangai phau lan bagam da government ni sibu government ni kamai hai dono yes barin oi pham si barin chalin na tro se khoi lon le matro adu wara di mai government ta leiba khoi pen da ba order daga na tawning ba na daga na aho mayam do magi emile na public platform da harap pada public da harap pada ai di thoi na sawngai le tabrai na ai di khali ko adu na hoji yango haire hoji ti amasu nakchak ya le samai de gen lan ya de do mana hawai hai du hai gale nadra adu wara di lan ba ya da ba do ma di la la ga sadi satpangam da ba do ma di sadi jigi ka sim sali dana mana salu du yam phai ko yam phai thalani ngai ni ado mayam su sapre halu ma dong na sini security pigera piro ira maduman mathau ni nadra ahoi gi tham da nung du su chal lu ke doge su da bisida yaidana mitra ne mun da nung su security pigera phajan chal be yaidana asum sapre yaro sum da kai sapre yaro ai nadra hoji amu yengo ngasi ji kang mayam pun mang na si gi social media da urban kai uri je akoi gi naga singda mugi akoi mi taruk misam taruk si sigi bagi matang da happy ki bagi matang da hoje counter blockade me am to natra blockade to blockade si mati shutum saru yare natra saru yare adu ge economic blockade to
ꯂꯧꯊꯣꯛꯇ꯭ꯔꯒꯗꯤꯅ ꯂꯧꯊꯣꯛꯇꯦꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯍꯧꯏ ꯍꯧꯏꯀꯣ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯏ ꯀꯅꯥꯏ ꯃꯃꯥꯡꯗ ꯇꯧꯏ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯇꯧꯏ ꯗꯦꯟ ꯑꯗꯩ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯃꯥꯡꯗ ꯇꯧꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯇꯧꯏ ꯐꯣꯡ ꯆꯠꯊꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯗꯨ ꯇꯥꯔꯤꯗꯨꯗꯤ ꯀꯅꯥꯅꯣ ꯈꯨꯜ ꯑꯃꯈꯛꯇꯅꯤ ꯃꯆꯥ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯗꯨꯗ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯕꯨ ꯄꯨꯟꯅꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯌꯥꯁꯤꯟꯅꯅꯕꯒꯤ ꯄꯣꯠ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅ ꯍꯪꯕꯁꯤꯡꯗ ꯑꯗꯣ ꯀꯨꯀꯤ ꯃꯌꯥꯝꯅ ꯆꯍꯤ 3 ꯆꯨꯞꯅ ꯃꯩꯇꯩ ꯆꯠꯍꯟꯗꯕꯗꯤ ꯀꯔꯤꯝ ꯍꯥꯏꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯍꯥꯏꯒꯦ ꯁꯤꯅꯤ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯁꯨ ꯑꯗ ꯍꯥꯡꯉꯦꯗꯥꯏꯅꯦ ꯍꯥꯡꯉꯤꯕ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇꯨꯅ ꯃꯗꯨꯅ ꯃꯥꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯀꯩꯗꯧꯒꯦ ꯃꯩꯇꯩꯁꯤꯡ ꯆꯠꯄꯗ ꯊꯤꯡꯕꯗꯣ ꯊꯤꯡꯒꯅꯣ ꯍꯧꯖꯤꯛ ꯊꯤꯡꯉꯒꯨꯝꯁꯦ ꯑꯩꯈꯣꯏ ꯊꯤꯡꯉꯒꯨꯝꯁꯦꯅ ꯍꯥꯏꯔꯣ ꯗꯦꯟ ꯑꯗꯒꯤꯗꯤ ꯂꯧꯊꯣꯛꯑꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯣꯄꯟ ꯑꯣꯏꯍꯜꯂꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗꯤ ꯑꯣꯄꯟ ꯑꯣꯏꯔꯁꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯇꯧꯔꯔꯣꯏ ꯅꯣꯏꯁꯨ ꯀꯔꯤꯝ ꯇꯧꯔꯅꯣ ꯍꯥꯏꯔꯣꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯃꯈꯨꯠꯇꯣ ꯂꯥꯟꯊꯣꯛꯑꯕꯅꯤꯅ ꯃꯤꯁꯨ ꯃꯈꯨꯠ ꯂꯥꯟꯊꯣꯔꯛꯀꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯊꯃꯣꯏ ꯆꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯅꯨꯄꯤꯗ ꯀꯅꯥꯅꯣꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯒꯤ ꯄꯣꯠꯇꯣ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯂꯩꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯃꯤꯅ ꯄꯨꯖꯔꯤꯕ ꯄꯣꯠ ꯈꯔ ꯑꯗꯨ ꯆꯤꯡꯊꯔꯒ ꯂꯧꯊꯣꯛꯄ ꯉꯝꯕ ꯑꯗꯨꯗ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯒꯗꯤ ꯒꯃꯦꯟꯒꯤ ꯀꯔꯤꯕꯤꯂꯤꯇꯤ ꯀꯥꯏ ꯂꯩꯒꯦ ꯁꯤꯡꯗ ꯑꯩꯈꯣꯏ ꯍꯪꯉꯤꯁꯦ ꯀꯥꯏ ꯂꯩꯒꯦ ꯁꯤꯅꯤ ꯑꯗꯨꯒꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯆꯩꯗꯕꯗꯨꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯉꯥꯡꯗꯕꯗꯨꯗꯤ ꯉꯥꯡꯗ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯔꯥꯟꯕ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯠꯈ꯭ꯔꯁꯨ ꯑꯄꯩꯕ ꯂꯝꯕꯤꯗ ꯆꯠꯂꯒꯁꯨ ꯐꯩ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯉꯥꯡꯕ ꯑꯩ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯩ ꯋꯥꯅꯤꯗ ꯑꯩ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯅꯤ ꯑꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯌꯥꯝꯗꯨ ꯉꯁꯥꯏ ꯒꯃꯦꯟ ꯄꯥꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯇꯧꯕꯗ ꯍꯥꯏꯅꯕ ꯇꯥꯅꯕ ꯌꯥꯔꯛꯇ꯭ꯔꯦ ꯀꯥꯡꯕꯨ ꯈꯔꯅ ꯇꯧꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯥꯒꯤꯗꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯃ ꯌꯦꯡꯈꯤ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏ NEET ꯀꯣ ꯅꯤꯠꯀꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯗꯨ ꯃꯤꯅꯤꯁꯇꯔꯒꯤ ꯃꯔꯥꯜ ꯀꯔꯤꯝꯇ ꯂꯩꯇꯦꯅ BJP ꯀꯥꯡꯕꯨꯈꯩꯅ ꯐꯩꯅ ꯂꯦꯞꯄꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯉꯥꯡꯗꯦ ꯀꯔꯤꯝ ꯉꯥꯡꯗꯦ ꯑꯃꯤꯠ ꯁꯥꯍ ꯀꯔꯤꯝ ꯉꯥꯡꯗꯦ ꯆꯨꯝꯃꯤꯀꯣ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯔꯥꯖꯅꯥꯊꯅ ꯐꯝ ꯊꯥꯗꯣꯛꯐꯝ ꯊꯣꯛꯇꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯀꯣ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒ ꯃꯥꯟꯅꯕ ꯄꯥꯔꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯐꯝ ꯊꯥꯗꯣꯛꯑꯦ ꯍꯥꯏ ꯌꯥꯏꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨ ꯍꯦꯟꯗꯣꯛꯑꯗꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯁꯨꯅꯤꯀꯣ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯋꯥꯗꯣ ꯉꯥꯡꯕꯗꯨꯗ ꯂꯩꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯇꯒ ꯃꯔꯥꯜ ꯁꯤꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯇꯧꯍꯟꯕꯅꯤ ꯑꯃ ꯇꯧꯍꯟꯕꯅꯤ ꯀꯥꯏꯅ ꯇꯧꯔꯛꯄ ꯌꯥꯝ ꯍꯣꯡꯕ ꯌꯥꯝ ꯆꯤꯞ ꯑꯣꯏꯕ ꯀꯣ ꯉꯁꯤꯗꯒꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ 18th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯇꯧꯒꯗꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥꯒꯁꯤ ꯁ꯭ꯋꯥꯏꯗ ꯇꯧꯈꯠꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯕꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯣꯏꯁꯟ ꯂꯤꯛꯇꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯦꯛꯅꯣꯂꯣꯖꯤ ꯇꯧꯔꯒ ꯑꯃ ꯇꯧꯔꯒ ꯂꯧꯊꯣꯛꯑꯒ ꯇꯧꯕꯅꯤ ꯀꯥꯏꯅ ꯂꯩꯗꯅ ꯍꯥꯏꯁꯦꯀꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩ ꯍꯥꯏꯁꯤꯅꯤ ꯉꯁꯥꯏꯒꯤꯗ 18th ꯁꯦꯟꯆꯨꯔꯤꯗ ꯇꯧꯒꯗꯕ ꯃꯇꯝꯒꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥꯒꯁꯤ ꯁ꯭ꯋꯥꯏꯗꯐꯥꯎ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯨꯒꯤ ꯊꯥꯛꯇꯨꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯀꯥꯟꯗ ꯂꯩꯄꯥꯛꯁꯤꯅ ꯆꯥꯎꯈꯠꯇꯣꯏꯁꯦ ꯀꯥꯏꯗꯅꯣ ꯌꯦꯡꯉꯣ ꯁꯤꯅꯤꯀꯣ ꯌꯦꯡꯗꯣꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯅꯤ ꯑꯗꯣ ꯀꯩꯗꯧꯏ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔꯗꯨꯅ ꯃꯥꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯝ ꯈꯪꯕꯅꯤꯗ ꯂꯣꯏ ꯈꯪꯕꯅꯤꯗ ꯑꯐꯕ ꯃꯤꯅꯤꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯃꯥꯅ ꯂꯧꯒꯗꯕꯅꯤ ꯂꯧꯔꯀꯥꯟꯗꯨꯗ ꯃꯥꯁꯦ ꯉꯟꯅ ꯔꯤꯖꯥꯏꯟ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯆꯩ ꯆꯥꯔꯝꯒꯗ꯭ꯔꯥ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯁꯣꯝꯒꯗ꯭ꯔꯥ ꯌꯦꯡꯉꯣꯕꯀꯣ ꯁ꯭ꯇꯦꯠ ꯃꯌꯥꯝꯗ ꯍꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝꯗ ꯍꯧꯔꯝꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯗꯦꯟ ꯅꯍꯥ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯉꯤ ꯃꯌꯥꯝ ꯃꯥꯡꯒꯗ꯭ꯔꯥ ꯄꯥꯔ ꯌꯦꯡꯉꯣ ꯗꯦꯟ ꯑꯗꯒꯤꯗꯤ ꯃꯤ ꯑꯃ ꯀꯣ ꯋꯥꯡꯆꯨꯞꯗꯣ ꯀꯣ ꯁꯣꯅꯝ ꯋꯥꯡꯆꯨꯞꯁꯤ ꯆꯔꯥ ꯍꯦꯟꯗꯅ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯗ꯭ꯔꯥ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯃꯌꯥꯝꯅ ꯅꯣꯛꯅꯔꯤꯁꯤ ꯏꯀꯥꯏꯗ꯭ꯔꯥ ꯀꯔꯤꯒꯤ ꯐꯝ ꯊꯥꯗꯣꯛꯄ ꯀꯩꯗꯧꯏ ꯃꯥꯅ ꯐꯝ ꯊꯥꯗꯣꯛꯄ ꯀꯩꯗꯧꯒꯦ ꯁꯤꯅꯤ ꯃꯥꯅ ꯇꯧꯕ ꯁꯨꯡꯅ ꯅꯠꯇꯦꯀꯣ ꯃꯥꯅ ꯃꯗꯨꯒꯤꯗꯨ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯤ ꯐꯝ ꯊꯥꯗꯣꯛꯄꯁꯤ ꯍꯧꯅꯕꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯑꯃꯨꯛꯇ ꯊꯥꯖꯗꯕ ꯃꯑꯣꯡꯗ BJPꯅ ꯃꯗꯨ ꯃꯑꯣꯡꯗꯧ ꯃꯥꯟꯗꯦ ꯉꯁꯥꯏꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯂꯛꯑꯦ ꯑꯀꯟꯕ ꯏꯔꯥꯡ ꯊꯣꯛꯑꯦ ꯃꯌꯥꯝ ꯌꯥꯝꯃꯦ ꯃꯤ ꯌꯥꯝꯈꯠꯂꯛꯑꯦꯀꯣ ꯌꯥꯝꯕꯗꯨꯗ ꯈꯤꯇꯪ ꯃꯑꯣꯡ ꯆꯨꯝꯍꯧꯗ꯭ꯔꯒꯗꯤ ꯄꯥꯔꯂꯥꯃꯦꯟ ꯄꯥꯏꯈꯤꯗꯣꯏꯅꯤ ꯄꯥꯔꯂꯥꯃꯦꯟ ꯊꯨꯒꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯝꯕꯅꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯃꯁꯥ ꯃꯊꯟꯇ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯋꯥ ꯉꯥꯡꯈꯠꯂꯛꯑꯦꯀꯣ ꯋꯥ ꯉꯥꯡꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯟꯗꯣꯛꯀꯦ ꯍꯥꯏꯗꯗꯅ ꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯁꯤꯕꯣꯕꯀꯣ ꯉꯁꯥꯏ ꯒꯃꯦꯟꯀꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯃꯥꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯃꯌꯥꯝꯁꯦ ꯁꯤꯅ ꯃꯥ ꯃꯤꯂꯤꯌꯟ 10 ꯌꯧꯔꯦ ꯊꯥꯒꯠꯂꯛꯑꯦ ꯃꯗꯨ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯩ ꯃꯤꯂꯤꯌꯟ 10 ꯌꯧꯈ꯭ꯔꯦꯅ ꯑꯗꯨ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯦ ꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯣꯕꯀꯣ ꯁꯤ ꯍꯦꯃꯟꯅꯤ ꯑꯗꯨꯗ ꯈꯪꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯗꯤ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ ꯂꯥꯏꯒꯤ ꯃꯁꯛꯅꯤ ꯅꯠꯇ꯭ꯔꯥ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯀꯥꯟꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯂꯩꯄꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯦꯟ ꯑꯗꯒꯤꯗꯤ 이ህing 나행 사나르뜨나보기다먹다 마샬 랑뜨나보기다먹다 그거나디 마시 밤도 타독나보기 바랬도 나올래 나트라 나올래 나트로 시 아코이는 우리시 나트로 수미코 사마리 마니푸르소 그 마니푸르소 영웅 마니푸르소 하나 빠른 버스 미니스터 오랜만에 봐도 밤 타독거려보니 마 밤 타독들까이노 마 가정은 탐미노 것이 아름미 그림망나 아야마 미나듬 하이 나트로 얌 하이 하도 마기 마욕 아후이 마욕들 레고 미네 현다이는 칼레디코 then 아다기디 마부 야부 미슐레이 때부터 나티 아둠 레이 에미레 슐레이 때부터 나티 아둠 레이 코에둠 강이 아두부 then 아후이 퐁나 토라가 쿠키싱나 아후이 캠페인 또리 마 디자인 또디 보와리 차노이 가이 또리시 코 아둠 마탐두 먹다 아둠 강가 pressure 헬라카다디 아콤바다디 헤헤 꿀레 시기시 아코이는 로이 우레 마시 BJP도 양 깐나 또이 아도 타이나 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯖꯋꯥꯍꯔꯂꯥꯜ ꯀꯩꯅꯣꯅ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯅ ꯃꯥꯅ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯐꯝ ꯊꯥꯗꯣꯛꯏ ꯐꯝ ꯊꯥꯗꯣꯛꯏ ꯑꯩ ꯃꯗꯨꯒꯤꯗꯣ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯅ ꯂꯧꯅꯦꯅ ꯊꯥꯗꯣꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯗꯦꯟ ꯑꯇꯩ ꯃꯌꯥꯝꯁꯨ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯐꯝꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯂꯨꯗꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯅꯦ ꯅꯠꯇ꯭ꯔꯣ ꯃꯤꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯩ ꯌꯥꯎꯗꯦꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯤ ꯃꯥ ꯌꯥꯎꯗꯦꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯕ ꯄꯣꯠ ꯃꯥ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯄꯥꯛꯁꯤꯗ ꯑꯆꯨꯝꯕ ꯄꯣꯠ ꯑꯃ ꯍꯌꯦꯡꯐꯥꯎꯒꯤ ꯑꯣꯏꯅ ꯄꯨꯔꯛꯅꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯗꯨꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯗꯨꯅ ꯍꯥꯏꯔꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯥ ꯕꯤꯜ ꯄꯨꯊꯣꯛꯑꯦ ꯉꯁꯤ ꯕꯤꯜ ꯄꯨꯊꯣꯛꯏꯀꯣ ꯕꯤꯜ ꯄꯨꯊꯣꯛꯑꯦ ꯍꯧꯖꯤꯛ ꯆꯍꯤ 10 ꯖꯦꯜ ꯂꯩꯕ꯭ꯔꯥ ꯆꯍꯤ 3 ꯖꯦꯜ ꯂꯩꯕ꯭ꯔꯥ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯇꯤꯡꯕ꯭ꯔꯥ 10 ꯇꯤꯡꯕ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯕꯤꯜꯗꯨꯗ ꯌꯥꯎꯔ ꯂꯩꯔꯦ ꯄꯥꯁ ꯇꯧꯔꯅꯤ ꯅꯝꯅ ꯇꯧꯔꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜꯒꯤ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏ ꯏꯔꯥꯁꯤꯗ ꯅꯣꯏꯅ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯤ ꯄꯅꯤꯁꯃꯦꯟꯠ ꯌꯥꯝ ꯆꯥꯎꯔꯦꯀꯣ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯁꯤ ꯌꯦꯡꯀꯥꯟꯁꯤꯗ ꯑꯩꯗꯤ ꯑꯦꯛꯖꯥꯝꯁꯤ ꯇꯣꯛꯎ ꯍꯥꯏꯔꯝꯅꯤ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯔꯝꯅꯤ ꯀꯩꯗ ꯇꯧꯒꯗꯧꯒꯤꯅꯣ ꯍꯥꯏꯅꯤꯡꯉꯝꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥꯔꯤ ꯑꯃ ꯁꯥꯏꯗꯅ ꯖꯄꯥꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯑꯦ ꯑꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯝꯗꯥꯏꯗ ꯆꯠꯈꯤꯗ ꯃꯌꯨꯝ ꯆꯠꯈꯤꯅ ꯑꯩꯈꯣꯏ ꯍꯥꯏꯅꯩ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯍꯩꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯔꯨꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯍꯩꯔꯒ ꯂꯣꯏꯔꯦ ꯆꯠꯈꯤꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯁꯨ ꯈꯔ ꯈꯟꯕ ꯐꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯁꯤꯁꯇꯦꯝꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀꯃꯤꯇꯤ ꯑꯃ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤ ꯑꯃ ꯒꯃꯦꯟꯅ ꯁꯦꯝꯈ꯭ꯔꯦ ꯁꯤꯐꯥꯎ ꯐꯩ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯀꯣꯟꯅ ꯁꯤꯡꯉꯛꯄ ꯍꯥꯏꯕꯅꯤꯗ ꯍꯥꯟꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯃꯒꯗꯤ ꯇꯧꯔꯣꯏꯗꯕ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯐꯝꯃꯛꯇ꯭ꯔꯤꯁꯤꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯌꯦꯡꯉꯨ ꯁꯤꯒꯨꯝꯕ ꯏꯁꯨ ꯃꯌꯥꯝꯁꯤꯗ ꯂꯩꯄꯥꯛꯀꯤ ꯑꯔꯨꯕ ꯏꯁꯨ ꯃꯌꯥꯝ ꯈꯟꯅꯒꯗꯕ ꯂꯣ ꯁꯦꯝꯒꯗꯕ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯣꯇꯦꯁ ꯇꯧ ꯂꯩꯔꯦ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯑꯐꯕ ꯄꯣꯠ ꯑꯃꯔꯣ ꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤ ꯄꯣꯠꯁꯤ ꯌꯦꯡꯕ ꯐꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯁꯦ ꯒꯃꯦꯟꯁꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯕ ꯃꯤ ꯑꯃꯅꯦꯅ ꯂꯧꯔꯀꯥꯟꯗꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦꯀꯣ ꯑꯗꯨ ꯈꯪꯒꯅꯤ ꯑꯗꯣ ꯃꯥꯅ ꯄꯥꯜꯂꯤꯕ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯌꯦꯡꯗꯣꯏꯁꯦ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯕꯗꯗꯤ ꯀꯩꯗꯧꯒꯦꯕꯨ ꯅꯨꯡꯁꯦꯜ ꯑꯃ ꯄꯨꯊꯣꯛꯑꯒ ꯁꯛ ꯑꯃ ꯌꯦꯡꯀꯥꯟꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯄꯛꯏ ꯑꯩ ꯀꯣꯛꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯤ ꯌꯦꯡꯕꯗ ꯂꯣꯏ ꯈꯪꯉꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯐꯦꯠꯇꯪ ꯃꯤꯠ ꯑꯣꯏꯁꯟꯕꯤꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯦꯜꯂꯝꯒꯗ꯭ꯔꯥ ꯑꯩ ꯀꯩꯗꯧꯔꯒ ꯄꯦꯟꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯦꯡꯉꯣꯕꯀꯣ ꯑꯩ ꯏꯁꯨꯕ ꯊꯅꯝꯒ ꯌꯦꯡꯕꯤꯌꯨ ꯃꯤꯅꯤꯁꯇꯔ 19 ꯂꯩꯒꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯔꯀꯥꯟꯗ 19 ꯂꯩꯒꯗꯕ 5 ꯍꯥꯞꯄꯦ ꯅꯠꯇ꯭ꯔꯥ 5 ꯍꯥꯞꯄꯦ 8 ꯋꯥꯠꯂꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯞꯄꯤꯕ 5ꯁꯦ ꯀꯅꯥꯅꯣ ꯀꯨꯀꯤ ꯑꯃ ꯅꯥꯒꯥ ꯑꯃ ꯅꯠꯇ꯭ꯔꯥ ꯃꯩꯇꯩ 3 ꯍꯥꯞꯄꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯥꯡꯂꯨꯞꯇ ꯌꯦꯡꯉ ꯍꯥꯞꯄꯅꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯥꯞꯇꯕꯅꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯥꯞꯄꯦ ꯀꯅꯥꯅ ꯍꯥꯞꯀꯦ ꯁꯤꯅꯤ ꯑꯗꯨꯕꯨ ꯗꯦꯟ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣ 8 ꯍꯥꯞꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯚꯣꯠꯇꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯃꯟꯇ꯭ꯔꯤ ꯐꯪꯉꯀꯥꯟꯗꯨꯗ ꯚꯣꯠ ꯀꯥꯖꯅꯦꯅ ꯂꯩꯖꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯄꯤꯗ꯭ꯔꯦꯀꯣ ꯐꯪꯗ꯭ꯔꯦꯀꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯛꯁꯄꯥꯟ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯔꯒꯗꯤ ꯉꯁꯥꯏꯒꯤ
BJP기 MLA기 marta wala ba shit masan tap na to masi masan tap ne thor kan dum sig ko algo den ngasagi chief minister na bu ngasagi labor ma ko gi kan ma department ma am so oi par mana kan dong gudro mana ka ko gi issue ba so ne ne gudro ka so ngamul do po da mane ba ko adura si centralize ka to kada ba ko mantri sing ji loi hap no hona ga ba ni adu hap do mana ngam mi blen ngam da bra ha do so ko mi nga se ba adi nga se ko adu ga di manipur le ba government si karma makhal government no miyam na pen ba government oi bra oi da bra je ai gi karma am je computer da kan da AI da push mission bi ne government si smile to wi shuma por ma smile to bani adu miyam ni smile na mai te ya da sing je asum lan bi adre cookie ju lan bi adre naga su lan bi adre sigi state si karma state ko ge AI da matak da hang ga phule ne kari pe ke da huam ti yong ma na kari har ke yong akho gi si democracy sappa laibaki nungai badu natti ko machine norok edu siniko norok edu hai halabana hai mina norok edu noroki kenoni sam kandos manipur se ujig leisi ko ado kwai dagi khogi kiningai oiba mafam ama oire hosik ko ado si government sina my government si akhoi na hawai dam hai he ano wasam badam da my government ama lakadu na thengna ga ba challenge mayam yam lei am sathe na yam ado challenge mayam do punna thengna mino MLA mayam도 punna thengna mino naitom tanaragadi yaro ichine ko yadu chiko adu gadi ministry expansion kari ki tawdino ministry expansion kari ki tawdino ministry expansion tawdabani masi ki sekado ke bo BJP na game na ma halakte hai taragadi masi khwadagi chawba kano mane na moina lawda pot amane ko adu su logdi adu adagi hairega hairaktiga adu tawiga na sum tawgum matam nate hojikta ko adu de kedore pen da makta tabak ta yenge pen de thausul da yenge pen dre nala miyam sina karin da pen mabda leitre leitaga di vote kamai ka dori bo hai roga mayam sum hai dei ko mayam na hai da di BJP na hai badina ti ko era BJP di masing yam ka da so ma tok da su government di muina sene na hurala sengero me huran gero yam hai na la ka ero di ai na hangi se BJP da na ti ko masai hai mayam da ni ko sumi ko aja kano di akhogi hai congress na mayam ka ga su or da do party mayam ka ga su BJP government dum shen ni akoi to tor kani madu kai wa biro nu gaina moi BJP gwan si jaba khara na hai bu ni ko hai ja agu si jaba ka mu du ni adu huran ga sin da MLA huran bai porsi am to ga sin da democracy da bu jik matam da MLA huran ya ga ro MLA huran ga ro si pot ma hangba da pot ma lai ba ko aduna aina hajang ba last time hajing mom khlei ko akhigi hojiki matam da hoiba johnson aujuni aje ko moisi angang ni ko hoiba ngano na ni moise aduna politics se akhoi la na ma lakhre politics to ba ranji to ba mayam jing se nuina MLA oira kanda ojo uithak phangni natra tabire si bo ko bawa nang na pai du ni police salam ko to ni nangonda nang thaba hapang ngamduni ne adagi de nang tongba tongumduni ne natra shenam paiduni ne natra se nang wakai myam thaba haptuni ne nang to roi lakaduni gai smai tabire se thaina angang oi tabire pa lisa amani ko se india ge politics ta manipur to ise ashokudi politics haisi ne bo ibema mayang ni thok to bani ko natra nang tongni ne to yaroi thaba hapu na nang ne aina MLA oiraga di nang thaba soin hakane se habiati ya diri kena kada tabak adu di kana tabu tu no mai qualified over mizan tabu tu natro madu aina hapang ngamti kunang adu hapke adu ogi hatar kadi nak larik pau natra larik pau adu ngamne bo hono adu kadi nang mathanda khalakani haido adu habi kedam nebo aina kani sen pai no imine no ma to ko phami no sen pai abro ha mar tu mi baka do kai kamai to ino yum sar no kai sasari no imine oiraga mayum mayam sang mi kamai to ino hinda lalak sibe mayum sari ne imile mayam amna yes lekai khudin thabo yum sumi ko aja adu ge sigi mayam se khalaka dadi sina ka do bo anu bo mayo na ma hojik te ko chu lak matam oi kai no har ka da politics to ba rajniti to ba hai ba se to ba se miyam gi thabak to buni natra miyam gi thabak to ba shidi PNN ba sepna ya ponte sumi ko PNN ba sepna miyam gi thabak to ponte bo miyam ga tabak to ga ta ga di miyam ga lulul chakada ne bo akoi MLA miyam ji kana e kogi miyam ga saminari ga di biyo kendra gi mi ma lai telephone to bi pabi de sumra je telephone pai de wa am da hage telephone to bi pai de
ꯀꯣꯜꯕꯦꯛꯁꯨ ꯇꯧꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯆꯠꯂꯨꯔꯒ ꯑꯃ ꯇꯧꯔꯒ ꯎꯅꯔꯒꯁꯨ ꯑꯗꯨꯝ ꯈꯪꯖꯤꯟꯅꯔꯔꯣꯏ ꯅꯠꯇ꯭ro ꯑꯗꯨꯒ ꯍꯌꯦꯡ ꯚꯣꯠ ꯃꯌꯥꯗꯅ ꯁꯤꯗ ꯅꯃꯁꯇꯦ ꯁꯤꯅꯕ ꯂꯥꯛ ꯅꯃꯁꯇꯦ ꯇꯧꯗꯣꯏ ꯅꯠꯇ꯭ro ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩ ꯁꯨꯝ ꯃꯁꯤꯒꯤꯁꯤ ꯑꯣꯏꯗꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯅꯤꯀꯣ ꯁꯨꯝ ꯍꯧꯗꯣꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ IAS ꯑꯣꯏꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯑꯃ ꯃꯥꯌꯣꯛꯅꯩ ꯅꯠꯇ꯭ꯔꯥ ꯊꯕꯛ ꯂꯧꯔꯦ ꯑꯦꯛꯖꯥꯝ ꯑꯃ ꯂꯣꯏ ꯃꯥꯌꯣꯛꯅꯩ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯔꯥꯖꯅꯤꯇꯤ ꯇꯧꯔꯒ MLA ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯨꯕ ꯇꯉꯥꯏ ꯐꯗꯅ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯇꯧꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯦꯛꯖꯥꯝ ꯇꯧꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯗꯤ ꯑꯦꯛꯖꯥꯝꯗꯨꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯌꯦꯡ ꯇꯨꯌꯦꯡ ꯁ꯭ꯋꯥꯏꯗ ꯏꯪꯂꯤꯁꯀ ꯉꯥꯡꯉꯤꯕ ꯍꯤꯟꯗꯤꯒ ꯉꯥꯡꯉꯤꯕ ꯂꯩꯗꯅ ꯍꯥꯏꯁꯦꯀꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯂꯩꯗꯅ ꯑꯩꯈꯣꯏꯁꯤꯕꯨ ꯑꯥꯗ ꯗꯦꯜꯂꯤꯗ ꯌꯣꯜꯂꯤꯕ ꯐꯣꯔꯦꯟꯗ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯈꯞꯊꯣꯛꯍꯧꯔꯅꯤꯗꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯆꯪ ꯑꯣꯏꯕ ꯃꯤ ꯊꯣꯔꯛꯑꯅꯤ ꯑꯐꯕ ꯃꯤ ꯊꯣꯔꯛꯑꯅꯤ ꯊꯣꯔꯛꯏꯕ ꯃꯤꯗꯨꯅ ꯑꯗꯨꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯈꯜꯂꯒ ꯂꯣꯏꯔꯦꯗꯅ ꯃꯣꯏ ꯃꯔꯛꯇ ꯑꯩꯈꯣꯏꯗꯤ ꯄꯩꯈꯥ ꯑꯃ ꯑꯦꯛꯖꯥꯝ ꯑꯃ ꯑꯩꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯑꯦꯛꯖꯥꯝ ꯑꯃ ꯇꯧꯕꯁꯤ ꯑꯩ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯀꯥꯟꯅꯕꯁꯤ ꯃꯁꯤꯡꯁꯤ ꯂꯣꯗ ꯂꯩꯇꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯅ ꯑꯗꯨꯝ ꯂꯦꯞꯄꯤꯌꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯩꯁꯨꯕꯀꯣ ꯑꯩꯅ ꯈꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯨꯆꯤꯡꯕ ꯈꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯥꯕ ꯃꯥꯅ ꯑꯣꯏꯖꯒꯦ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯅꯤ ꯃꯥ ꯈꯜꯂꯒꯗꯤꯅ ꯑꯩꯒꯤ ꯑꯣꯏꯖꯕꯗꯪ ꯈꯜꯂ ꯇꯥꯔꯒꯗꯤ ꯑꯣꯏꯖꯕꯗꯒꯤ ꯀꯩ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯑꯦꯗꯅ ꯂꯩꯕꯥꯛ ꯃꯥꯡꯉꯦꯗꯅ ꯁꯤ ꯀꯃꯥꯏ ꯀꯟꯗꯣꯏꯅꯣꯕ ꯀꯅꯥꯅ ꯀꯟꯗꯣꯏꯅꯣꯕ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯟ ꯁꯤ ꯌꯦꯡꯉꯣꯕꯀꯣ 2028ꯀꯤ ꯏꯂꯦꯛꯁꯟꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯐꯖꯅ ꯚꯣꯠ ꯄꯤꯕ ꯍꯩꯍꯧꯗ꯭ꯔꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯚꯣꯠ ꯄꯤꯍꯧꯗ꯭ꯔꯕ ꯀꯣ ꯑꯆꯪꯕ ꯃꯤ ꯊꯥꯒꯠꯍꯧꯗ꯭ꯔꯕ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯣꯛꯂꯤ ꯇꯧ ꯂꯩꯔꯦꯗꯅ ꯑꯗꯨꯝ ꯀꯥꯏꯔꯅꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣ